Manipur kannaba paliba lengakna paikhalakpa khongthanggi mahuta anoba luchingba ama khanba mathau tai haina World Media Council na phongdokre chei ama hena sangsilaklaba kanglaf anigi irangbu yanaba amadi ingtapa hanjin hannabagi damak Manipurgi Chief Minister 𝗟𝗏𝗏𝗏 singna laukhatliba anoba khongthang asi toktoklaga 𝗔𝗡𝗢𝗢 singgi asawba namthaba ngamba ruling MLA ama khangadabani haina World Media Council na phongdurakli WMC ge Chairman 𝗪𝗏𝗏𝗏 𝗏𝗏𝗏 sign yawba waral aduna hai Chief Minister 𝗟𝗏𝗏𝗏 𝗂𝒑𝒍 singgi father figure oina leriba Mizoram ge Chief Minister 𝗟𝗨𝗖𝗛𝗛𝗏 dagi irang ase lotion bada mateng panglaknaba haizariba adu midai kangluf ki mayukta leriba Lona yadaba lalhoba 𝗂𝒑𝒍 amasung supporter singda surrender tobaga chaf manai media report ki matung inna Mizoram ge Chief Minister 𝗟𝗨𝗖𝗛𝗛𝗏 biren gi proposal adu yarakpa khak natana Manipurda laklagani hainasu warol aduda palli World Media Council na thokpa warol aduna makha taraduna hai mioi kharana outer gi MP Alfred K Arthurbu mahagi parliament ki speech aduda 𝗔𝗡𝗢𝗢 singgi wangangi bias oi hairabadi media gi interest bo yonthoklaga Chief Minister 𝗟𝗏𝗏𝗏𝗏 𝗟𝗨𝗖𝗛𝗛𝗏 da haizariba asidi karine haina laugadabano haina su wahang tarokli adom oinamak Manipurgi santigi damak 𝗟𝗨𝗖𝗛𝗛𝗏 na ninghanaba leitana yabirakpabu council na hainingai leitana thagatpa phongdorakli aduga karigumba mahakna man of integrity gi mioi ama oiramlabadi Chief Minister 𝗟𝗏𝗏𝗏𝗏 bu solution puraknaba hotnabada neutral oiba leader Assam ge Chief Minister gumba ama suggest tobiramgani haina su palli council ge warol na makha taraduna hai Chief Minister 𝗟𝗏𝗏𝗏𝗏 gi thawong asi midei mayam gi interest yenglaga lawkhriba khongfam adu handok piraga leader amagi quality chap chana yawba ruling MLA singdagi ama khalaga masagi fam sinabaga loinana 𝗔𝗡𝗢𝗢 militants amasung supporters singna haurakliba lan asi loishin hangadabani haina phongdorakli